ngasi gi oiba tongan ba collection kara miyam khudol tamjage SOO abrogate tawbiyu haina LUP marina Home Minister da aiba chirol PISHNUPUR hairi kumza 2005 ki August amadagina Indian Army na kukila LUP sangi apunba LUP oiriba KNO amadi UPF ka suspension of operation gi ayaba thamnarakiba amasung August kungani 2008 tagina KNO amasung UPF ka Manipur amadi yunalengak ki mekaida tripartite SOO agreement tawnarakiba adu abrogate tawgadabani haina tongan ba LUP marina Home Minister da aiba chirol PISHNUPUR wakat khre hairi ngasi PISHNUPUR aiba chirol adu Indigenous Peoples Forum Manipur gi President Asankasa Thadau NP Manipur gi President N James Thadau Mitai Alliance ki convener Birmani Sagolsam amasung Foothills Naga Coordination Committee gi convener Kararung James na punna khuyek pikhi lamai ani panbu wakat chirol adu da phongdok ki bo phamsing gi manungda February 13 2025 tagi President rule chana halak tringai gi mamang da leiramba Manipur lengakna recommend bagi matung ina SOO abrogate tawgadabani natragana popular government ama Manipur da lahelu amasong masi natragana SOO agreement ki recommend renew tawba ngamba miyam gi lengak ama semnabugi damak amuk hana mikhal pangthu haibasne KNO amasong UPF na council liba kuki khulai paiba group sing na SOO gi ground rule tugaibada natana May 2023 dagi Churachandpur amasong Trobung amadi Kangbai na chingba mafamda leiba yumseng mai thaduna violence ki thabak seng chathragli bani haina su panki SOO agreement asina Manipur da leminari ba purupun makpu tangdu leita handre hairaduna SOO agreement ase non violence ki pambai oina sizinnagadabani adubu violence tawbaseng ngakthoknaba oina sizinnaroidabani haina wafam supongdok ki hairi makhatana Bishnupur district ki LOUMI AYAMBA di SALLAK SARE lengakna karigi damak buffer zone thamli bano haiba LOUMI singi wafam thamjage Bishnupur district ki oina LOUMI na lau uba changbada security na thingba pirakpa amasong LOUMI bu numaina kaptuna solakpa tawdokseng mathang thokhraba matungda district asigi manung chaliba Sunusipai gi LOUMI Somendra Yumnam chahi yankhaiga tarukna pausi amada hai ai isagi laupari ama hena ngangkhalawai gi high canal gi mathak tangba sarukta leijabani mafam aduda lengakna buffer zone haina khaidok piduna changba yadabadagi lau uba phangdana lerakliba se chahi ani hanjilakle ahanba lan horokpa chahi 2023 dadi lengakna laugi patana chingba mari leinaba che chang thagal u haiduna thagalaga sel oina lupa lising taraga taret khara hena phangki madugi matung chahi asigi oinadi lengakki mekaidagi karisu hairaktre mari leinaba DC na chingbada application kaya thajankhre adubu karisu ahongba leite wafam amata hairakpasu leitre LOUMI aikhoina pamjabadi isagi lopamna sel lakpham oijabanina lau uba phangdraba amasong atai thabak supamsu leitabadagi senthok lambi leitre lengakna aikhoibu lau uba phanganbiu haina phongdorokhe ngangkhlawaidagi moirangthem Bridget chahi nifuga mapana pausi amada phongdokpagi matungina isagi lopam ase sabangi nongsup thangba romta sangam ahum leibani haukiba chahi 2023 da lengakna compensation khara pirakhre adubu thangnaba chahi 2024 gi di lengakki mekaidagi karimata hairaktre amasong lau uba ngamnaba thabak paikhalakpasu leitri lau uraga chajaba aikhoidi hojik changba yaba mafamda lau khara khajikak unaba natna yadaba mafamdi lau uba phangdrabanina isha isu sembadi lairadana chanaba cheng phawba konadabagi phibamda lakle maramasina lengakna aikhoigi protection ningthijana pibiduna lau uba yahanbiu hairakhi ngangkhalawai moirangthem bokendro chahi nifuga mapanna pokse amada phongdokpagi matungina 51 area ngangkhalawai da maru aina leiriba maitai singi lokpam ase aduki matik yami masida SOO nomduna imung punaba amadi isa singi mai masing tamnaba punamak honaribani adubu lana si lakpadagi lengakna buffer zone haina khaidok piraga lau uba ngamdana lerekliba chahi ani henjilakle handak chahi ga tharaga chahi ahum suragani maitai gi lokpam seng ase anakpada leiriba kuki singna maning tamna lau uri haibagi pausu tare lengakna compensation pini haibadu thajadadana ahanbadadi che sangsing thajinkide maramasina mi khara phanglabasu ahakidi phangkide adubu mamang chahigi oina thajinkhrabasu hauzik phawba karimata phangdri maramasina lengakna mari leinaba singa kusamna biduna mitai singbu lau uba phangan biduna LOUMI singi awaba kon biu haina phongdorakhi makhatana lanjelakpa ama dukan semjinbada maina chingbadagi rimsta laikannari hairi May 2023 da lan haurokhibadagi more ward number 5 tagi lanjelaktuna mayang Imphal da leiba Prabhati College ta hangba relief camp ta changjapam loduna leirakhiba miyoi ama lanjelakpa atopa miyoi amagi Kanchipur da leiba dukan semjin sajinbagi thabak tawrubada
इलेक्ट्रिक की आईएसटी लाइन की मैना चिंबदगी खोंग अनिमक थबाक अमसोंग ओई की खुदांगदा मैना चक्खिदुना रिम्स की मेल सर्जरी वाटा लेकनरी सोकलबा म्योय असिगी ममिंग लौरेंबम इंद्र कुमार चही निफु अपोकपा एल मंगलेंब कौई लांथोक चिंगाई ममांगदा इम्फाल मोरे लंबीदा मरुति बेन थौदुना हिंगनबगी लंबी ओइजरखिबनी अदुबु रिलीफ कैंप लेरकपदगी संथोक लंबी लेतदुना अतोपा लंजिलकपा म्योय अमगी कांचीपुरदा दुकान साब अमसोंग समजन सजनबगी थबक छुरिंगाइदा खंगौदना ममांग थागी कुनगा तरुक की नुंगथिल पुंग अहुमलोम तारकपदा मैना चिंगदुना सोकिबनी सोकलबा इंद्र कुमार अमसोंग महाकी लोइनबी लौरेंबम ओंबी गांथोइगा पाउक्से अमदा सनखिबा वरीदा मखोय अनीना हाई रिम्स के डॉक्टर सिंगनदी अहके हक्सांगदा मै चाकलिबा असे चादा निफुमथोय फावबगी चांगदनी हाइदि अखोय अनिगी क्लास 9 तमलिबी इचानुपी अमगा क्लास 3 तमलबा इचानुपा अमा लेरे हौजिकसु अहाक हौगत कांखतपा ngamdabadagi ai loinebigi mabungna रिम्सदा लेबिदुना थांदोक थांजिन तौबिरि अहाक सोकपगी लयेंगबदा आइना सेमजन सजिलुबा दुकान अदुगी मापु मोरेदगी लंजेनरकपा आईडीपी सिंगना सेलगी मतेंग खरदी पांगबिरखि अदुगा मरि लेनबा एसडीसी नसु लुपा लिसिंग मंगा जनफम पिबिरमखि अदुबु लयेंगबिदिबा डॉक्टर सिंगी मतुंग इना यामद्रबदा अहाक लयेंगबा सिदा था अमा खरा हेना लैबगी मथौ तारी हाइना फोंदोकपिरे मरम असिना मखाताना आइगी असोकपा सिंग लयेंगबा अमसुंग आइबु फमसेनरिबा सिंगी नोंमगी चंगदबा यादबा सनफमगी खनबदा कन्फर्म थोक्ट्रे हाइना फोंदोरखि लयेंगलिबा इंद्र कुमारना महाकी लोइनबिगा लोइनना रिम्सदा लेरकपदगी मखोयगी मच्चा अनिना रिलीफ कैंपता मोरेदगी लंजन मिनरकपा सिंगा लैमिनदुना महिमसिंग तमली हाइरखि मखाताना आईडीपी सिंगना पक्तकना प्रोटेस्ट तौरगा गवर्नमेंट का उनखरे थाजबा पिरकपा पामद्रे थबकता ओंथोक्ट्रि फावबा चंगसिनगिगनी हाइबा सीएमयूसी गी वाफम थमजगे लेंगाकदा तालिबा डिमांड तरुक चुराचानपुरदगी लंजलकपा सिंग खक्तगी नते आईडीपी पुनमक्किनी खोंजंग चंगसिनबा यारोय हाइना रिलीफ कैंप खरगी कमिटीना अथिंगबा पिरगलिबा असि हंदोकपियु हाइबा कमिटी गी वाफम थमजगे मे 2023 दगी हौरखिबा लान मरम ओइरदुना लंजेदक्तुना तोंगान तोंगानबा रिलीफ कैंप चही अनि हेन लेरकलिबा मियोइसिंगना थेंगनरिबा खुदोंचादबसिंग कोनबियु हाइदुना लेंगाकता डिमांडसिंग तालदुना पिसिनखिबा चिरोलगी मतुंग इना थबकता ओंथोरक्तबदगी चुराचानपुर मितै यूनाइटेड कमिटी सीएमयूसी गी मियेंग मखादा ngasi ayuktagi hauraduna tongan tongan mafamda hangba relief camp singda numit humni chathagadaba wakat khongjang changsenbaga loinana ngasi ayuk committee asigi miyut chingna governor AK balaga unaduna wari sanakre hairi governor ga unaruroba matungda committee ke makaidagi pawmi singda hai committee asina governor amadi chief secretary da mamangda pisin kiba memorandum da yawbu demand taruk thabakta onthokpina ba amukana ningsingba oina governor unaduna wari sanarubani committee na talib demand singdi IDP mairoi singi educational package sanction tauba relief camp chalaibagi thabak local relief committee na taubagi mahutta IDP khaktana semjaba committee na chalaijaba Churachandpur dagi lanjelakpa IDP singi mathau tawa che changseng phangnabagi thabakta thengnariba khudongsa daba seng konanaba thabak paikhatpa IDP singna masagi mayumda ningthijana hanjinba yanaba security gi thabak lokhatpa amade mathau taba mateng piba livelihood program ama paikhatuna IDP singi imung amagi miyoi amada masaga chanaba thabak amade livelihood support piba amasong IDP singna masagi mayumda hanjinba yadri phawbadi makhogi damak temporary shelter home ningthina sabiduna miyoiba amagi ikai khumnabaga loinana lahenbani haikhi ngasi ayupung taraga min nifu adwaida rajbhavan da governor ga unaraba matung pung 13 makhairom tarakpada committee gi miyut cheng rajbhavan dagi torakpada yaukiba ko convener nabaning thojamna pawmi singda hai sahi asigi march 13 da governor da pisin kiba memorandum da taliba demand cheng masaga phaminaduna wari sanarakhi loinana governor su thabakta onthorakani haibagi thajaba pirakhibane madugi matungda thabakta onthoraktabadagi chahi asigi april 18 dasu governor amadi chief secretary da memorandum pisinbaga loinana chief secretary masaga su hakthengna unaduna amukana demand cheng ningsingki adubu lengakna demand cheng asi thabakta onthokpa ngaiduna leiba kushilakpadagi reminder oina mamang thagi 13 ta ultimatum pikrabasu thabakta onthoraktabadagi relief camp khudimakta ngasidagi hauduna numit umni chupna wakat khongjang changsinnabagi phirep lawrakpani adubu ngasi governor na karakpadagi committee gi mihut tarukna mahaka unaduna wari sarubani governor gi mekaidagi committee gi demand taruk thabakta onthokani haibagi thajaba pirakle adubu aikhogi mekaidagi di thajaba piba nataba thabak oina tawbir oiramki thabak oina onthoknabagi order thoktrි phawba khongjang makhatana chathakigani hainasu phongdoklamki hai demand taruki manungda ahum haibadi relief camp chalaibada local relief committee na chalaibagi mahutta IDP ngaktana semba committee na chalaijaba demand taruki manungda ahum haibadi relief camp chalaibada local relief committee na chalaibagi mahutta IDP ngaktana semba committee na chalaijaba Churachandpur dagi lanjelakpa IDP singi mathau taba che chang lokthokpada thengnariba khudongcha daba singi thabak paikhatpa amadi IDP singna masa
masagi maramda hanjinba yadri fawba temporary shelter home ningthina sabiduna mioi amagi kaikhumnabaga loinana lahen baibasing asidi ngasi nomanini gi manungda order thoklagani hairakhi aduga lemawriba demand ahungina chayol ama anigi matam pibiyu haina governor na phongdoraki hairi adubu aikogi oinadi order thoktri fawbudi aikogi khongjang makatana chattakigani hauzik thajaba pirakpa pamdre mamangda thajaba piraga thorakpa yamkhre chahi ani henjilakre maramasina hauzikti lengake maikeidagi demanding ase thabakta onthoknaba order thoktri fawba khongjang makatana chattakigani numit humni relief camp singda wakat khongjang sangsilaba matungdasu lengakna tabiraktrabadi hena kanba democratic oiba khongjang kaya sangsilagani masida relief camp ta changjapam lawriba mayum makai maina thadok pikraba miyoiseng CSO maira paibi amadi local club singnasu mateng pangbiyu committee na mang thaduna tanjaba demanding oirabasu IDP punamakini Churasanpur dagi lanjilakpa IDP singkhaktagi natti haiki masida relief camp ta changjapam lawriba mayum makai maina thadok pikraba miyoiseng CSO maira paibi amadi local club na chingba singsu mateng pangbiyu committee na mang thaduna tanjaba demanding oirabasu IDP punamakini Churasanpur dagi lanjilakpa IDP singkhaktagi natti haiki committee na taliba demanding ase local MLA natraga DC natragana relief camp level committee da tawba dimanate lengaki mafam da tawbani masida relief camp kharagi committee na IDP sina khongjang sangsinba yaroi haibana chingba athingba piragliba ase handokpiyu haina su appeal tawkhi Manipur da thokliba irang asina drug ki lambi hongdokkhre haiba vikas ki wafam nungtil pause ki chipong ama oiriba wayal kati dagi lokhotcharaga thamjake Manipur da thokliba kangluk irang asina maram oiraga mayaka bachinjak sing pothok pusin tawbagi lambi hongdokkhre haina Assam Rifles ki Director General Vikas Lakhera na pomising da phongdokkhre awang nongpok lamdam da Assam Rifles na drug thingnana ba hotna bada mangjil thaduna lakli haina palladuna mahak na hai Manipur da paksan na chathariba drug phagatpagi operation da chawna mai pakpa ngamle yumlo nariba Mizoram dasu mayai kaba polam kaya phagat pangamle haukiba tha amagi manungda Manipur khaktada lupa karor samri rongki drug phagat pangamkhi drug lalon bada sienari be miyoi singna drug puthok pusin tawnabagi anauba lambi sijinarakpa maramna Manipur Police Mizoram Police amadi atai agency singa kusam naraga Assam Rifles na paksan na thiba humbagi thabak sathaduna mayai kaba chinjak punamak phagat naba angamba thak ta honari matamamada miyamna Assam Rifles ta yenglamba miyeng hongdorokle haina palladuna mahak na hai awang nongpol lamdam tongan ba puruk kaya Assam Rifles na lanmi oina thabak tawri kanagumba miyoi khrana force asibu lana uhonanaba honarabasu ngasi phawbada Assam Rifles na michang mikhai naiba moongda thabak tawba laikhidri force asina awang nongpokki damak lekhigani hairi makhatana LOUMI singak senbagi thokdang Manipur Police na laukhre lau singuboda akaiba thondanaba akanba section tharang lokhatle haiba police ki wafam thamjage president rule gi lengakna haukiba warep ki matung ina labukta thabak suriba LOUMI singda akai atoi thondanaba thabak punamak Manipur Police ta sinnakre masiga loinana Manipur Police ki personnel sing khudongthiba thorakpa yaba mapam singda thamba haukre hairi lau pantha manungda LOUMI sing khudongthiba nangandana bagi pandamda security advisor na chief secretary amadi Manipur gi Director General of Police ka loinana June 19 da akhanaba mifam ama pangthoktuna hiramasagi matangda kupna khanakhi combined headquarters ta security advisor na mayak tangba loduna pangthokkiba mifam aduda security force punamaki makok thongba luchingba saruk yakhi lau tha manungda paikhatliba security arrangement gi matangda mifam aduna kupna khanakhibaga loinana Bishnupur district ki Phubala da thokkiba thodok adu amuk hana thoandanabagi matangda khanakhi lofam singda khudongthiba thodok thoandabagi matangda Manipur Police ki personnel sing ching amasung tampaki khudongthiba thorokpa yai haina chingnaba mafam singda ngak senki tharang lokhatle hairi Manipur Police personnel sing Central Security Force ki mateng panglaga labukta thabak shuriba LOUMI sing khudongthiba thoandanaba honargani handakta LOUMI amana masagi lauphamda lau uringaida nomai kapsilakpadagi aso apan nangkiba Bishnupur district ki Phubala da akanaba Central Security Force ki personnel sing thamduna akanba section tharang lokatle Manipur Police Headquarter dagi tongan ba District Superintendent of Police ta akanaba chirol thaduna lau ubagi thabak thoramda apan mata thoandana ba tharang lokhatpagi wafam khangan ba laikhre Police Headquarter dagi thakiba chirol amagi matung ina khudongthiba tholakpa yaba mafam sing mayek sengna khangdoklaga ahenba security personnel sing thajinanaba tharang lokhatpagi wafam yauri amaromda lau singubagi thabakta apan pirakpa yai haina chingnaba mafam singda paksana combing operation chathaba haukhre khudakki oina mathau tarakpa matamda sizinanaba flying squad amadi quick response team kaya semduna chection tharang lokhatpa haure hairi
Maka satarakpada nungtil pauksi ki chipongama oiriba kangla paugdagi lakhotcharaga thamjage Indo Myanmar border fencing khabagi thabak khumang chauksili chingi ashukpa jungle oibana patrolling de khodong thiba kaya mayoknari haiba AR gi ofam thamjage India gi North East state ase Bangladesh China amasong Myanmar ga lonaba border state oibana center gi mekaidagi North East state ching asida center gi mekaidagi security amasong tangtaba phibamma lehenanaba angamba thakta honari North East ki border gi jaga sing ase geographical oina yamna khudong thiningai amasu oiri adubu Assam Rifles ki mekaidagi border gi jaga sing ase secure oihananaba achauba thodang lauri haina Assam Rifles ki DG Lieutenant General Vikas Lakherana phongdokre mahangna makata na haiki bada Assam Rifles na North East region ta santi thamnaba angamba thakta honari Myanmar ga lonari ba Manipur yauna North East ki state chinga sigi border gi area sing mapung pa na ngak senanaba khona bada khudongsa daba kaya mayoknari Myanmar dagi Rohingya refugees sing lebak asida ain kaina lakpa asi lebak asigi oina yamna maru oiba issue ama oiri issue asigi matangda central government amasong opposition party gi marakta yamna kanna awai khum tawnari bani Indo Myanmar border gi saruk ase asukpa jungle gi saruk sing oibada natana angamba chingi saruk kaya leibana Assam Rifles ki kangbuna border area da patrolling chatpada awaba masong khudongsa daba kaya mayoknari adubu Assam Rifles ki mekaidagi border gi area ase mapung phana secure ohananaba ayuk nungthil numidang khaktana angamba thakta honari Indo Myanmar border fencing gi thabak asisu yamna kanna sathari masi maru oina Myanmar dagi ain kaina mitop sing drug yauna maru oiba potlang kaya puslakpa thingnana bani border fencing khabagi thabak ase border da laidiba miyoi sing ani thokna khaidokna bagi wafam nate masidi security ki thabak ase hena kakhat hanabagi damaktani Churachandpur amasung Sandel gi jaga sing dasu border fencing khabagi thabak ase yamna kanna sathari haiki Manipur da hozik oiriba phibam asigi matangda Assam Rifles ki DG asina haiki bada state asida kuki jo amasung mitai community ani gi marakta laidiba ungkhanaba ase losinanaba center gi mekaidagi su kanglup ani gi miyoi sing unaduna wari watai sabagi thabak chathari asigi matakta Assam Rifles ki mekaidagi santi thamnaba kanna honari irang ase hagolakpada leiramba hingsa gi thodok sing adu hojik tapna hamtharakle Assam Rifles ki mekaidagi su makata na pamdaba thodok sing thoktana ba honari force asina tongan ba community sing gi marakta laidiba gap adu samjinana ba honari force asina region asida education amasong welfare gi thabak sing dasu hena kumang soksina paikhatli Manipur gi manung hanjin ba jaga sing da laidiba mairoi sing NEET amasong G exam thanabagi damakta residential coaching kaya piri haina phongdokhi makhatana linthoingambi gi langla langjin khangnaba UN da wakal ani haiba kulajet ki wafam nungthil paukse gi chipongama oiriba pakjel dagi lakhotcharaga thamjage lamdam asida thokliba irang asina maram oiduna haukiba sahi 2023 gi July 3 dagi Sagolbal Tera Tongbram lekai dagi hijam linthoingambi na mafang khangdana ngasi phauba thiba khangdana lerakliba asiga mari leinana lakliba tang tarukta chai ani mapung pharakpagi kumon thoram pangthoklagani linthoingambi gi mayumda pangthokadoriba thoram asida lebak miyamna saruk ya biyu haina apokpa jam kulajit na phongdorakli wapam asinga se Sagolbal Tera Tongbram lekai da leiba kulajit ki mayumda hiram asigi matangda pangthokiba paugi mifam amada phongdokhibani mahakna makha taraduna hai machanupi mangkhibagi hogdokka mari leinana lengakna chingnaba miyoi khara phare haikhiba leikhrabasu ngasi phaubo makhatana langla langjin amatta khangma ngamdana leiriba ase khangnaba United Nation da wakatnaba thorang su paikhatle thorang asida miyamna punna khanaminanabagi tanja amasu lakliba kumona sida lominarasi haikhi mahakna hai ngasi phauba mathau mangam kadisu pangthoktuna leiribi mahakki machanupi gi damakta pangthokminaba yaba thabaksing pangthoknaba lakliba tang tarukta pangthokadoriba thoram asida miyamna saruk yabiduna khanaminasi haikhi panba yabadi hijam linthoinganbi kuki militant chingna mihathi na hatokpi khre haiba khanglabasu ngasi phauba mahakki hakchangdi phangba ngamdana leirekhibani loinana mahaka chamina khiba phibam hemanjiki oinadi hakchang phangdrabasu pangongna mahut chinduna aroiba mathau mangam pangthokkiba leikrabani hairi